Imphal Ring Road matam chana loishinba ngamgadawribra thabak haukrabasu ayamba sel puthokadawriba ADV ga government ka agreement sign tawnadri haidana khogi Imphal manung amadi tongan mafamsingda khogi hena chathok chasing connectivity ji nungainabagi damakta ring road ki khogi semba sabase haurabasu loishinba ngamdadana lairibase khogi Asian Development Bank amadi Ministry of Home Affairs ka agreement se inaba ngamdadana lairi hairi uza masina hairiba solution bangamdabane haidana adubu jamasida hairiba khogi Asian Development Bank ga Ministry of Home Affairs ka agreement inaba ngamdana laibagi matangse oza masi kari na obe masi uza kamaini yengbe makhoi akaknamba mafam ama hai laikai ama khogi laikai thangnaba akhoi kun hai tare ne kun ama ani gumba hai tare aduna sigi keno si akhoi gi ring road si lakpa matamda makhoi gi area power sat lakpa matamda pi riba compensation gi matang da khara objection lakpa duna maram oiraga duna ayat pa ama oibadagi ngasai ADB ga government of India gi concern keno sing duga keno do agreement sign tawna bangam dabani na admaina hai aina hafet yengjabar matamda adu khwaidi nga ibdi kenoni akai masi tha kenogi report sigi matugina di keno tha kunga nipan gi manungda tha kun nipan gi manungda loisin ga ta project nei na hai adu tha kun nipan hasi sahi ani ga tha taruk hai tare na no tha mari sahi ani ga tha mari ni asigi manungda loisin ga ta poto hajik thabak pati khara changsin ba hawra ba matungda agreement to sign tok da ban mar mor ga thaba keno do matam chana loisin ba ngam maroi da bagi khiba ma la e adi thabak su lep gi mongda leirabra keno ma tawreba adudi masi adum phajadre haitare aduna yaradi akhoi gi tangai phadaba singba magi objection leiriba compensation gi kari gi matang da leiriba yana da ba wafum sing adu akhoi gi concern keno singna hojikti amuk PR leibanina PR gi makhas da ti singna harabati hiai aidi asa keno je khopse ire litre haitare masina akhoi miyam na pama thabu sing se masigi PR gi lenga sing makhadane karim da pangthop ngam da haitare miyam na pama thabu thawong se masigi akhoi governor rule haise president rule ki makhas dana kaisu thodong na tawu se akhoi udre thengna dre aduna masi khopti ire lite adubu tawdi da honing poti ngasai concern department concern official sing authority sing do aduna ngasai gi objection leire bidu karino habdo ningthisna moi tanaminare harga oi public hearing tawreaga loisilga athuba matamda tawba mathok tai na ai admai thamjaki